Manipuri loan bu classical language ꯆꯜꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅ ꯁꯤꯂꯣꯜ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯥꯜ ꯀꯪꯂꯩꯄꯥꯛꯀꯤ 12ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ 19ꯂꯛ ꯁꯨꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ Manipuri loan bu classical language ki taret suba loan oinaba oithokpa yana leire amadi midai mayak pu senjekta hapnaba RBI design kangbuna yengsinba hokibaga loinena Committee on Official Language of the Parliament ki member oina khalakpada mahakna nungaiba phongdoki sanazawbana makha taraduna hai MP oirakpa matamda Rajya Sabha gi Parliament session da hanba oina Manipuri loan bu classical language da chalhanbiyo haina pukhatki classical language da channaba machak mathum sing Manipuri loan da suna yauri adabu yasinaba ngapigani yansinaba loan khara yawbadagi khandok naba Honabada matam changkibani adabu hauzikti yansinba loan sing khandokpa loire athuba matamda classical language ta chalhannaba Tharagani Manipuri loan bu classical language ta challabadi lamdam asiki lairik hairaba miyoy kayana civil service exam thabada kudong jaba piragani masada sunatana lamdam asiki mahairoi kayana civil service ke main exam thabada mapan lamda challaga tharamba adusu Manipur da center pinaba che thakiba laikrai amaronda India ge senjekta mitay mayakpu senjekta hapnaba RBI ge design kangpuna yengsinba hokre laibak farabadi handaki anoba thoklakpa Selda Midday Mayaki Senjek Tolakpa Yana Lady Loidina Committee on Official Language of the Parliament ki member Oina Bakhalak Mahakpo Khalakpada Manipuri loan bu classical language tanbada hena kudong chahlagani haiba wafam singh thamki thoramada JN Manipur Dance Academy Imphal ge director Pukrambam Bilas Singh Bosem gi chairman Akham Joy Kumar Singh Mitei Harikon gi advisor Longjam Ratan amasung Milal Kanglaipak ki Lusing Purel Khaidim Ingocha Miteina athoba Mitunglen Singh oina saruyaki amadi Mitei mayak athoi ehen changdam nakiba aduda magok mathang tarakhraba Singh da manamathum Singh piduna pugning thawatki Ngasi aikoigi maruena mitei singna aikoigi imalon si mitilon ngangba manipuri ngangba aikoina aikoi si MA da B da aikoigi imalon si longba si manipuri da MA ne haiba manipur da B ne haiba si akoi yam ikai na badong toro manipuri MA ne manipur da PhD tobune kana sumaila aikoigi loan che aikoigi pot che handharaga yengbam khatle classical language sangiba numitagidi ain hajan ajaban lachate ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ MA ꯑꯣꯏꯕ ꯑꯗꯨ PhD ꯇꯧꯕ ꯃꯌꯥꯝꯁꯦ ꯂꯦꯝꯅ ꯑꯃꯠꯇ ꯃꯥꯡꯉꯝ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯃꯌꯥꯝ ꯊꯥꯔꯛꯄ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯐꯪꯒꯅꯤ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯣꯜꯁꯤ ꯊꯑꯣꯏꯗꯗꯅ ꯑꯩꯈꯣꯏꯅ ꯃꯌꯦꯛꯁꯦ ꯊꯑꯣꯏꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯨꯟꯗꯣꯛꯑꯒꯁꯨ ꯃꯁꯤꯒꯤ ꯂꯣꯟꯁꯦ ꯃꯁꯤꯒꯤ ꯃꯌꯦꯛꯁꯦ ꯃꯥꯡꯗꯅꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯝ ꯌꯣꯛꯈ꯭ꯔꯅꯤ ꯑꯗꯨꯝ ꯃꯥꯡꯗꯅꯕ ꯌꯣꯛꯈ꯭ꯔꯅꯤ ꯑꯗꯨꯅ Masi hujik tamningdaba kuningdaba hainingdaba mayam yawrise madu kaneba mayam do lagadi aikoigi isa iraw singa hainingakpa tamningakpa aduga aikoigi imalon aikoigi mayek sisu sawkhal onapagi aduma